ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯄꯅꯦꯕ ꯑꯉꯥꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯤꯜꯂꯨꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯀꯩꯀꯩꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝꯅ ꯅꯠꯇꯦꯀꯣ ꯔꯨꯇꯤꯟ ꯑꯃ ꯈꯔ ꯑꯩꯅ ꯇꯧꯖꯔꯤꯁꯦꯀꯣ ꯑꯗꯨꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨꯂꯁꯤ ꯃꯅꯥ ꯑꯗꯒꯤ ꯒꯨꯔꯃꯨꯔꯤꯁꯀ ꯁꯤꯡꯒ ꯂꯣꯡꯒ ꯍꯥꯞꯆꯤꯜꯂꯒ ꯐꯨꯠꯂꯤꯅꯦꯕ ꯏꯆꯥꯅꯨꯄꯥꯁꯦ ꯂꯣꯛ ꯌꯥꯝ ꯈꯨꯏꯅꯦ ꯑꯅꯤꯃꯛ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯦꯝꯕꯤꯔꯤꯅꯤ ꯑꯁꯤꯒ ꯂꯩꯔꯦꯕꯀꯣ ꯃꯍꯤꯁꯦ ꯑꯩꯅ ꯁꯦꯝꯃꯛꯄꯁꯦ ꯆꯥ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤꯁꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩ ꯄꯤꯊꯛꯀꯦ ꯇꯧꯔꯤꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯦ ꯗ꯭ꯔꯣꯌꯤꯡ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯀꯂꯔꯁꯤꯡꯁꯤꯅ ꯃꯈꯜ ꯑꯃꯗ ꯀꯩꯅꯣꯅ ꯃꯈꯜ ꯑꯃꯗ ओए लाओ ने बोथोय हाँ पागल इसमें कोई चीनी डालता है क्या तो इसमें तो मम्मी डालता है ठीक है कोई बात नोई नसागी भेग हिंदुसु नोई फजना रेडी तौबा ngamdabani नोई इस लोई ताहे से मखादा सिगी स्कूल सिगनी abane ko mana art tamje tawrise chatsu chatre ne kuina angang mayam su leramani second masa mayam leise je is mayam lerami tawisidi keno to waidana fajana regular angang do thabira waidana aina hoi hoi next tagi tharakani ana soidana di haidambe yi singsina ma bo he kangdaba Kaino Egi bora phise mai bema ki thabak se ne khangaba loiba ko banaiti ama loiraga ama ke dawni icha do jawrabanina thabak sisu tawdaba yadaba phi hingsina nongmagi su haudragadi phi hingje anga hingje motion mana si dise amai mathakta ama ingabanina wow yare loire kanjarani hayeng noalakpadi khara tawrisi jingoba saidingse ichagi maronama aina maronama do mayam ai yenguko ai loisalaga hojik phammineba kamaina haigani punamase thabak se loire adoi thabak loire matung do hojik phammaga loisala phammiyaba ko ada kai haini aina haidise kai nate ai ngasigi video aina pikna semjaraiba video macha ase to ni changba se kedorage chacho thongdo haijulu sana ado mayamda aina haijaningba aibu karim nate haibadi mi punamaki life tasu awana punamak lenyari ni ko aigi su leiramba jai aigi su leiyamba aibu kaino leirini adugi matungda punamaki su leirini aduna handak 2020 jakhiba se ko asiga awana punamak haidi jakhiba oisanu adugi laktori basina di nungai phana sarugi aminasi adugi haidi punamaki awaba haibadi ko mayam gi punamaki leidana ko haidi nungai gi daba handak jahi sima aigi dawo yade he handak jahi sima aigi tawru ba khudingda mong saba ma bo oide he aina khanbasu leidana ko adu mayam do haini ai arthase ko adu punamak ta haiba nate adu do chakhiba oisanu aduga gi haidi nungai ba haidi tawgiba leina handak jahi siga nungai ba thokiba thodok mayama aduga gi thokiba hingdu oiba taragadi adu hingduna memory oina dum leidori ane ba ko ado memory mayam duga tawraga leijabo oisanu doi phataba hingduna chakhibasu oisanu adu maina tawdana anoba jahi se mayam punamak loina na video ama anobam haidi porakpa ngamra jenge adui mathakta haidi sarugi aminasi nungaiba oina adugagi anobo oiba taragadi aigi channel subscribe tawbiramu adugagi mathakta su kai hai mayam na nusibiduna amasung support tawbiu khawriga kange wa ngangbada ai ising amtang thakta ja ising kai thamsi adugagi was why ko mayam why haidi nangboi nangdaboi tawbasi asi jamna wayaba ado ngasi se bye bye numidina mayam punamaktasu aina si wase maina bye bye hainingbani adugi mathaktasu haidi kai hai tare aisu jenge mayam ga saru yaminaduna anobo video ama porakpa ngambra jenge ado khandi khalli haibadi khandi khalle bane ko keno haidi anobo jahi aisu keno macha ama dum haidi leidana yana bisinga tawraga akuisu bandra am khangde adumaina sabina gi haidana di khalle ado adui matangda haidi video ama anobo oidana hanbagi jahi gi hanba video oidoine ba ko
ꯑꯗꯣ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯉꯁꯤꯅꯗꯤ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯁꯤꯗꯒꯤꯗꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕꯅꯦꯕ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩ ꯉꯁꯤ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯍꯥꯏꯗꯤ ꯂꯣꯏꯗꯣꯔꯕꯅꯦꯕ ꯉꯁꯤ ꯑꯂꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤꯁꯦꯀꯣ ꯑꯗꯨꯅ ꯎꯗ꯭ꯔꯥ ꯉꯁꯤꯁꯦ ꯑꯩꯗꯨꯅ ꯀꯀꯦꯔ ꯐꯝꯃꯤ ꯆꯠꯂꯥꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯁꯤ ꯇꯥꯔꯦ ꯑꯩ ꯅꯣꯛꯇꯅ ꯉꯥꯎꯏꯅꯤꯅꯦ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯩ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯖꯍꯥ ꯇꯧꯔꯤꯕ ꯍꯤꯡꯁꯦ ꯍꯥꯏꯗꯤ ꯂꯣꯏ ꯁꯣꯏꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯛꯄꯤꯌꯣꯕꯀꯣ ꯖꯍꯥ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯕ ꯈꯣꯠꯄꯗ ꯖꯍꯥ ꯑꯃ ꯁꯣꯏꯕ ꯇꯥꯔꯒꯁꯨꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯤꯇꯪ ꯉꯥꯛꯄꯤꯌꯣꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣꯕ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯂꯥꯛꯇꯣꯔꯤꯕ ꯑꯅꯧꯕ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯁꯥ ꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯆꯥꯕꯤꯅꯕ ꯊꯛꯄꯤꯅꯕ ꯑꯃ ꯇꯧꯕ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯇꯧꯗꯣꯏꯅꯦꯕ ꯑꯅꯧꯕ ꯆꯍꯤꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯂꯥꯛꯍꯟꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯉꯥꯏꯕꯗꯤ ꯀꯨꯏꯔꯔꯣই ꯈꯔꯅꯤ ꯃꯇꯨꯡꯗꯗꯤ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯈꯔꯅꯤ ꯃꯇꯨꯡꯗ ꯉꯥꯎꯔꯦ ꯑꯩꯁꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯗꯣ ꯍꯌꯦꯡꯁꯤꯗꯤ ꯑꯩꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝꯅ ꯁꯦꯝꯅꯤꯡꯉꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯅ ꯀꯩꯗꯧꯅꯤ ꯑꯗꯣ ꯁꯦꯝꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗꯗꯤ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯁꯦꯝꯒꯦꯗꯤ ꯈꯜꯂꯦ ꯑꯗꯨꯒꯤ ꯑꯍꯥꯟꯕꯃꯛꯇꯗꯤ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯁꯦꯝꯅꯤꯡꯕꯅꯤꯀꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯒ ꯍꯥꯏꯗꯤ ꯇꯥꯡ ꯑꯃꯁꯦ ꯍꯌꯦꯡꯅꯤꯅꯀꯣ ꯑꯁꯤꯒ ꯁꯦꯝꯅꯤꯡꯕꯅꯦꯕ ꯉꯝꯗꯤ ꯉꯝꯃꯔꯣꯏꯕ ꯑꯗꯨꯗꯒꯤ ꯏꯪꯁꯨ ꯏꯪꯉꯤ ꯃꯌꯥꯝ ꯍꯟꯗꯛ ꯁꯥꯊꯤꯅ ꯏꯪꯉꯤ ꯁꯦꯝꯅꯤꯡꯉꯁꯨ ꯀꯩꯗꯧꯅꯤ ꯁꯟꯗꯥ ꯇꯥꯕꯅ ꯍꯥꯟꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯟꯒꯅꯤ ꯑꯗꯒꯤ ꯑꯉꯥꯡ ꯍꯨꯟꯅꯕ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯑꯃ ꯇꯧꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏ ꯃꯇꯝ ꯆꯠꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯑꯗꯒꯤ ꯁꯦꯝꯅꯤꯡꯉꯦ ꯍꯥꯏꯅꯁꯨ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯝꯁꯦ ꯆꯠꯈꯤꯑꯕ ꯈꯪꯍꯧꯗꯦꯕ ꯉꯁꯤꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒꯅꯦ ꯐꯝꯃꯕꯅꯤ ꯁꯦꯝꯃꯒꯦ ꯍꯥꯏꯗꯅ ꯑꯗꯨꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯅꯤꯅ ꯄꯨꯝꯅꯃꯛꯇꯁꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯅ ꯈꯜꯂꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯔꯤꯁꯦ ꯇꯥꯔꯛꯏ ꯑꯩ ꯏꯅꯦꯝꯕꯣꯏ ꯂꯩꯌꯦꯕꯅꯤꯀꯣ ꯏꯅꯦꯝꯕꯣꯛꯁꯨ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯐꯝꯃꯝꯒꯅꯦꯕ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯡꯁꯦꯀꯣ ꯈꯜꯂꯝꯒꯅꯤ ꯀꯅꯥꯗꯕꯨ ꯉꯥꯡꯉꯤꯅꯣ ꯍꯥꯏꯅ ꯃꯣꯏꯗꯤ ꯈꯔ ꯑꯍꯟꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯗꯤ ꯈꯪꯗꯦꯅꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯣꯏꯁꯨ ꯈꯜꯂꯝꯒꯅꯦꯕ ꯀꯅꯥꯒꯕꯨꯅꯣ ꯃꯥꯅ ꯉꯥꯡꯅꯔꯤꯁꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯊꯟꯇꯕꯨ ꯉꯥꯡꯉꯤꯗꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯒꯦ ꯉꯁꯤꯒꯤ ꯑꯂꯣꯏꯕ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ